Good morning. Phụng lấy đi thực sự 7:13 tare. Nó gần biết đâu. From Joy Prakash Imphal dagi. Hello Joy Prakash. Kaino dagi ni aidi Jaribon dagi ni. Kamai taunari ada dia je. Imphal kadwai dagi no. Hello everyone. Good morning. Good morning. Good morning. Esta doi sana. Welcome. Joy Prakash ini. Siga su inge. Ing babuti. Adana mo helam ngane. Imphal dana mo ing base helam ngado male. Siga ide Imphal dana ing ngane. Thama kale di khara wathara ne. Sada isana kai lamdano sibu. Asi se Jaribonda ni. Thadoi sana somna kadon kadai gi. Koi se Jaribon Sengbil kawi. Mafam se. Thadoi sana nana karam kai lamdai no. Report gini. Oh. Acha. Ingam ngani na trada so. Koi sigadi inge sukhara budi kumwali. Yam kui ron tranga si January 17 jawre February ka sangsala khai boka jawre di ingba wathara ne. Yuksiga thapak se jam khara hawalaga tawdoi mayam su da tan na khawat ngai da. Ngasi ngahak mayam ga matam len boy na changa mem
ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯦꯕꯤ ꯇꯝꯈꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯆꯪꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩꯗꯤ ꯑꯇꯩ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ ꯀꯃꯦꯟꯇ ꯂꯥꯛꯇꯕ ꯃꯌꯥꯝꯁꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯌꯥꯏꯐꯕ ꯑꯣꯏꯔꯁꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯁꯤ ꯀꯥꯟꯅꯕꯇ ꯂꯥꯛꯄ ꯐꯕꯇ ꯑꯣꯏꯕ ꯑꯩꯗꯤ ꯑꯗꯨ ꯈꯜꯂꯤꯃꯤ ꯍꯧꯖꯤꯛ ꯉꯁꯤ ꯅꯨꯃꯤꯠꯁꯤꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕꯇ ꯇꯨꯝ ꯍꯧꯒꯠꯂꯛꯄꯅꯤꯅ ꯐꯃꯨꯡꯗ ꯂꯩꯕꯅꯤꯅ ꯁꯛꯁꯨ ꯊꯤꯕꯅꯤꯅ ꯎꯍꯟꯅꯤꯡꯗ꯭ꯔꯕ ꯐꯃꯨꯡꯗ ꯂꯩꯕꯅꯤꯅ ꯐꯃꯨꯡꯗ ꯂꯩꯕꯗꯨ ꯇꯧꯔꯤꯃꯤ ꯆꯤꯡꯇꯝ ꯍꯤꯔꯣ ꯐꯃꯨꯡꯗ ꯂꯩꯔꯁꯨ ꯀꯥꯏꯗꯦꯗ ꯌꯥꯏꯔꯤꯄꯣꯛ ꯍꯩꯂꯥꯡꯒꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯍꯥꯟꯅꯗꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯔꯝꯕꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯇꯨꯝꯐꯝ ꯖꯣꯏꯄ꯭ꯔꯀꯥꯁ ꯆꯨꯝꯃꯤ ꯌꯥꯏꯔꯤꯄꯣꯛꯁꯦ ꯍꯧꯖꯤꯛ ꯍꯩꯂꯥꯡꯒꯥꯟꯗꯤ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯏꯕꯨꯡ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯌꯥꯍꯧꯔꯛꯄꯗ ꯌꯦꯡꯉꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯕ ꯏꯕꯨꯡ ꯀꯩꯅꯣ ꯀꯊꯠꯈ꯭ꯔꯦ ꯏꯁꯇ꯭ꯔꯤꯛꯇꯦꯠ ꯀꯩꯅꯣꯝ ꯃꯦꯁꯦꯖꯁꯦ ꯗꯤꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯣ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯎ ꯀꯩꯒꯤꯅꯣ ꯀꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯁꯦ ꯁꯛꯇꯝꯗꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯗ ꯑꯗꯨꯅ ꯅꯨꯄꯥꯒꯤꯁꯨ ꯌꯦꯡꯒꯗꯕꯅꯤ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯍꯧꯒꯠꯂꯛꯄꯗꯀꯣ ꯌꯦꯡꯉꯣ ꯑꯠꯁꯥ ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯍꯧꯔꯛꯄꯗ ꯌꯦꯡꯉꯣ ꯅꯨꯄꯥꯒꯤꯁꯨ ꯌꯦꯡꯒꯗꯕꯅꯤ ꯍꯣꯏ ꯑꯦꯁ ꯊꯥꯗꯣꯏꯖꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯆꯦꯟꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯑꯩꯁꯦ ꯍꯣꯏ ꯀꯅꯥꯅꯣ ꯍꯤꯔꯣ ꯅꯪ ꯍꯤꯔꯣ ꯀꯨꯝꯕ꯭ꯔꯥ ꯀꯅꯥꯗꯅꯣ ꯍꯤꯔꯣ ꯅꯪ ꯆꯤꯡꯇꯝ ꯍꯤꯔꯣ ꯅꯪ ꯍꯤꯔꯣ ꯀꯨꯝꯕ꯭ꯔꯣ ꯀꯅꯥꯗꯅꯣ ꯑꯩꯉꯣꯟꯗꯔꯣ ꯑꯩꯈꯣꯏꯗꯤ ꯍꯤꯔꯣ ꯀꯨꯝꯗꯦꯗ
ꯄꯥꯏ ꯍꯥꯏꯕꯀꯣ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯛꯀꯦ ꯑꯗꯨꯑꯣꯏꯗꯤ ꯑꯦꯁ ꯀꯔꯤꯡꯕꯁꯤꯗꯤ ꯂꯥꯛꯂꯝꯃꯦ ꯍꯦꯂꯥꯀꯥꯟꯗꯤꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤ ꯖꯣꯏꯄ꯭ꯔꯀꯥꯁ ꯀꯔꯤꯡꯒ ꯌꯧꯔꯗꯤ ꯀꯩꯅꯣꯁꯦ ꯄꯪꯊꯥꯞꯇꯤ ꯊꯥꯞꯇ꯭ꯔꯦ ꯍꯦꯂꯥꯀꯥꯟꯗꯤꯁꯦ ꯑꯗꯨꯝ ꯅꯛꯇꯤ ꯅꯛꯑꯦ ꯀꯔꯤꯡꯒꯁꯤꯗ ꯁꯨꯝ ꯀꯣꯏꯕ ꯂꯥꯛꯑꯝꯕꯔꯣ ꯅꯠꯇ꯭ꯔ ꯊꯕꯛꯀꯤ ꯂꯥꯛꯑꯝꯃꯤꯔ ꯃꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯑꯗꯨꯝ ꯂꯤꯛꯁꯜꯂꯛꯑꯅꯤ ꯑꯍꯥꯟꯕꯒꯤ ꯃꯤꯅꯤꯠ 5-6ꯁꯤꯗꯤ ꯌꯥꯝꯅ ꯃꯤ ꯂꯩꯅꯕꯁꯤ ꯑꯗꯨꯝ ꯁ꯭ꯀꯣꯜ ꯇꯧꯕꯗ ꯊꯣꯛꯂꯛꯄ ꯑꯣꯏꯔ ꯈꯪꯗꯦ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯨꯝ ꯂꯤꯛꯁꯜꯂꯛ ꯈꯔꯗꯤ ꯂꯤꯛꯁꯜꯂꯛꯀꯅꯤ ꯊꯥꯗꯣꯏꯁꯅꯥꯅ ꯆꯦꯟꯅꯦꯜꯁꯦ ꯑꯩ ꯊꯤꯕꯕꯨ ꯐꯪꯗ꯭ꯔꯤꯅꯦ ꯑꯩ ꯊꯤꯕ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯔꯒ ꯀꯩꯅꯣꯁꯦ ꯃꯥꯟꯅꯗꯕ ꯅꯨꯄꯥꯒꯤ ꯐꯣꯇꯣ ꯉꯥꯛꯇ ꯊꯣꯛꯂꯛꯑꯦ ꯑꯇꯣꯞꯄ ꯅꯣꯔꯃꯦꯜ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯑꯃꯈꯛꯇꯪ ꯇꯧꯁꯜꯂꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯈꯪꯒꯅꯤꯀꯣ ꯑꯩꯁꯨ ꯀꯌꯥ ꯀꯩꯅꯣꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯅꯧꯔꯛꯄꯅꯤꯅ ꯐꯖꯅ ꯈꯪꯗꯦ ꯖꯣꯏꯄ꯭ꯔꯀꯥꯁ ꯍꯟꯗꯛꯇꯤ ꯍꯦꯂꯥꯀꯥꯟꯗꯤ ꯂꯥꯛꯑꯗꯤ ꯀꯟꯇꯦꯛ ꯇꯧꯔꯛꯑꯣ ꯎꯅꯁꯤ ꯀꯩ ꯄꯥꯏꯕ꯭ꯔꯣ ꯍꯥꯏꯅꯣ ꯏꯕꯨꯡꯗꯣ ꯑꯗꯣ ꯀꯩ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯅꯣ ꯏꯕꯨꯡꯗꯣ ꯅꯠꯇꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕ꯭ꯔꯥ ꯍꯪꯉꯤꯕ ꯆꯦꯟꯅꯦꯜ ꯂꯩꯕ꯭ꯔꯥ ꯍꯪꯉꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯟꯅꯦꯜ ꯂꯩꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯀꯩꯅꯣ ꯄꯤꯔꯛꯑꯣ ꯁꯤ ꯊꯝꯃꯣ ꯃꯤꯁꯦ ꯂꯤꯛꯊꯈ꯭ꯔꯦ ꯃꯤ 3 ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯁꯤꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯖꯩ ꯐꯥꯒꯤ ꯈꯔ ꯂꯩꯕꯤꯔꯤꯁꯤꯁꯨ ꯊꯥꯗꯣꯏꯁꯅꯥ ꯁꯣꯝꯗ ꯖꯔꯤꯕꯣꯟ ꯁꯣꯝꯗ ꯂꯥꯛꯑꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯃꯤꯁꯦ ꯃꯊꯪ ꯂꯦꯛꯁꯜꯂꯛꯑꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯊꯕꯛ ꯁꯨꯒꯦ ꯋꯥꯔꯤ ꯁꯥꯟꯅ
Hello? Oh, oke. Ebi jadi siming sila cap sema mingda. Oh, aina YouTube hangba na hangba. Ebi da subscribe de. Ebi delay da na ko. Subscribe to sanbiramo ai sisu. Ya. Vậy sáng sáng là học lên thì sẽ thôi. Oh, jadi Silong sampai lagi temling ida sejarum dah apa ni hari tu saya. Oh, अच्छा. Cái súng cài được cái nọ 68 sudah so cái này đi mình ngồi đi súng nó sao đấy cái hai câu tôi vậy cưng rồi ở đôi số là đi súng hay vi rồi angang haina leiba angang haina lei angang taro natraga angang kay mama da maning da kay yawo Jadi kok uang dengan tahu ini sudah tabak keras sudah lagi, baik sansan. Thank you, Ican thank you. Cuma kira channel gumba dari sudah kayak ini. Yang mau gumba macam sini cuma kata like subscribe to bisa pusina. Namu ko si tum hola pada ka hoji dum like tam ni sih support to bidra di ta jhala pai du masa ta ni mayam chu ta na hare ai di si tau ni ka thang de ta sum phagi sum tau ru mayam tau ne na de ke ka kamai tau na dum wan ke phado khare du pharu de dum pha mina du bu jawra di makha ta ba dum tapi laksara ne na dum hot li ni di lek kan matang sum tapi ai di ta gi su pani purong gi su khang de khoi song gi su khang de ai thok la di khoi maintain bai de ai di loi changa subscribe ta bi lục nó mình tôi đưa này nó hàng nghìn tôi sẽ nên lấy ra cái sẽ hàng nghìn thôi lấy bu lấy ra đi hám nó phải để đúng chẳng nghe tàu sân lại xuống tàu về mà thằng xuống với tàu sân mình
ꯑꯣ 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 ꯆꯟꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯦꯐ.ꯕꯤ.ꯁꯦ ꯑꯉꯥꯡꯅ ꯄꯥꯏ ꯍꯥꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯡ ꯀꯌꯥ ꯀꯌꯥ ꯊꯥꯒꯦ ꯅꯨꯡꯗꯥꯡꯁꯨ ꯊꯥꯕ꯭ꯔꯥ ꯑꯩꯁꯦ ꯑꯦꯛꯖꯦꯛꯂꯤ ꯐꯤꯛꯁ ꯇꯥꯏꯃꯤꯡ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯁꯦ ꯑꯗꯨꯝ ꯃꯨꯠ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯔꯦ ꯁꯨꯝ ꯑꯩꯅ ꯊꯥꯅꯤꯡꯉꯨꯔꯒ ꯑꯩ ꯍꯧꯖꯤꯛꯇ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯨꯝ ꯃꯌꯥꯝꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯝꯕ ꯑꯗꯣ ꯑꯩ ꯁꯨꯝ ꯍꯧꯖꯤꯛ ꯊꯥꯗꯣꯔꯛꯏꯗꯨꯅꯤ ꯑꯗꯣ ꯑꯦꯛꯖꯦꯛꯂꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯥꯕ ꯈꯣꯠꯄ ꯅꯠꯇꯦ ꯑꯩ ꯅꯨꯡꯗꯥꯡꯁꯨ ꯊꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯗꯨ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟ ꯌꯥꯕ ꯀꯣ ꯀꯟꯇꯦꯟ ꯐꯪꯉꯒꯗꯤ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯗꯣꯛꯏ ꯅꯨꯡꯗꯥꯡꯗꯁꯨ ꯁꯨꯝ ꯊꯥꯏ ꯅꯣꯡ ꯐꯥꯗꯣꯛ ꯃꯇꯝꯅ ꯀꯅꯥꯒꯨꯝꯕꯒꯤ ꯌꯥꯝ ꯆꯥꯎꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯆꯠꯄ ꯀꯥꯡꯕꯨꯗꯤ ꯃꯣꯏꯒꯤꯗꯤ ꯇꯥꯏꯃꯤꯡ ꯂꯩꯗꯅꯀꯣ ꯃꯣꯏꯗꯤ ꯂꯩꯇꯦꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯐꯠ ꯊꯥꯔꯨꯔꯒ ꯋꯥꯈꯜ ꯇꯧꯔꯒ ꯐꯠ ꯊꯥꯏ ꯉꯥꯏꯍꯥꯛ ꯅꯨꯡꯗꯥꯡꯗꯁꯨ ꯑꯗꯨꯝ ꯊꯥꯏ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯣꯀꯦ 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 ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔꯗꯤ ꯁꯦꯝ ꯂꯩꯕꯤꯕ꯭ꯔꯣ ꯑꯩꯅ ꯁꯨꯝ ꯊꯤꯔꯁꯨ ꯌꯦꯡꯉꯝꯕ ꯃꯅꯤꯡ ꯃꯃꯥꯡꯗ ꯃꯌꯥꯝ ꯌꯥꯎꯏ ꯁꯥꯒꯩ ꯀꯩꯀꯥ ꯑꯉꯥꯡꯇ ꯍꯥꯏꯔ ꯊꯤ ꯐꯪꯗꯕ ꯕ꯭ꯔꯦꯛꯐꯥꯁꯀꯗꯤ ꯇꯧꯅꯔꯕꯣ ꯐꯤ ꯏꯁꯇ꯭ꯔꯤ ꯁꯥꯕꯁꯨ ꯂꯣꯏꯔꯦ ꯄ꯭ꯔꯦꯁ ꯇꯧꯊꯣꯛꯑꯝꯕ ꯐꯤꯁꯦ
ꯊꯤꯄꯨ ꯍꯟꯗꯣ ꯊꯤꯕꯗ ꯑꯉꯥꯡ ꯃꯥꯏꯕꯝ ꯏꯝꯐꯥꯜꯒꯤ ꯊꯣꯔꯛꯏꯁꯦ ꯑꯉꯥꯡ ꯂꯩꯃ ꯑꯉꯥꯡꯁꯦ ꯐꯖꯅ ꯊꯣꯛꯂꯛꯑꯦ ꯀꯅꯥꯅ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯣ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯇꯧꯔꯛꯑꯦꯕꯀꯣ ꯑꯩꯁꯨ ꯂꯣꯏꯔꯦ ꯕ꯭ꯔꯦꯛꯐꯥꯁ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯇꯧꯔꯨꯗ꯭ꯔꯤ ꯑꯣꯀꯦ ꯁꯤ ꯗꯤ ꯄꯤꯁꯦ ꯍꯥꯞꯄꯅꯦꯕꯀꯣ ꯊꯤꯔꯝꯃꯤ ꯐꯪꯗꯦ ꯑꯩꯅ ꯁꯤꯡꯍ ꯁꯟꯖꯣꯏꯅ ꯂꯩꯕꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯊꯤ ꯐꯪꯗꯦ ꯑꯩꯁꯦ ꯑꯩꯒꯤꯗꯤ ꯁꯤꯡꯍ ꯁꯟꯖꯣꯏꯅ ꯂꯩꯕꯅꯤ ꯐꯝꯅ ꯂꯩꯕꯅꯤ ꯆꯤꯌꯔꯗ ꯆꯪꯉꯒꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯣꯀꯦ ꯌꯦꯡꯉꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯩ ꯉꯥꯏꯅꯔꯦ ꯑꯩꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯊꯣꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯉꯝꯈꯩ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯖꯣꯏꯄ꯭ꯔꯀꯥꯁꯁꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯉꯥꯡ ꯊꯤꯜꯂꯨꯒꯦ ꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯐ ꯁꯦꯁꯟꯁꯦ ꯂꯣꯏꯁꯤꯜꯂꯒꯦ